पाउजरी युम्पम ओइबा मरुइबा पाउखरा अपडेट तौजरी Leingakki yathang endana school hanglubadagi CCPUR da Maheiroi taraga taret positive oire Manipur da haukiba pung kunmari da mi humpudrani pan positive oire amana laikidre Manipur Leingakna mahisang sing ama phauba hangbi yakhiroi aituna athingba thamlengai da narol da uniform setandana school hangdoktuna mahitamba aurubadagi CCPUR da Maheiroi taraga taret COVID-19 positive wartuna Leingakta nakong sale Amaromda Manipur da haukiba pung kunmari da sample lising amaga sanipan nifuga mga test tawbada humpudra nipan positive oirakre positive oibagi sangcha da mari dasmik ane yaukre hariba pungpum asigi manungda covid positive oiba mi ama laikidre positive oiduna laikidraba mi adu impal is ki hata dagi sahi marfuga humdorum surabanu pane ma covid ki vaccine kaukidaba mi ni amasung masagi anaba lai nauna laikidraba mi esi tharaga Manipur da covid positive oidun laikidaba Megi apun bemasing lising apagat sampan nifuga matoi yaukre CCPUR dagi fangba pauna ai Maheiroi taraga tarit positive oirakiba duki manungda nupina taraga tarukni aduga nopa na amakakni positive oirakiba Maheiroi nopa adu sahi tarit longi angangne aduga nupi taraga taruk adugi manungda sahi nipan gi ane sahi mapan gi ama amasung sahi taraga matoi dagina taraga taruk phawbagi manungda leipa angang singni makhoi asin natana sahi taraga mapan suba miwisu yawi aire Pawasin makatan hai Maheiroi sing atu CCPUR ki bongmol bless da leipa anjan flesh haina mingthon ba orphan home amata leibane orphan home adu da leiba angang chamba go humpuga ni pan gi manungda khara laihau torukpa yarukpa masung COVID-19 gi laihau uthorukpa thengna badagi karang orphan home ki authority na akang ai sing tanar ga rapid antigen test dauke matuda Maheiroi taraga tarit COVID-19 positive oira kibane Pawasin makatan hai orphan home as da leiriba Maheiroi sing adugi manungda karana class 12 fawa hangba Raven school da mahi tamme aduga karana Harman school da tambani Harman school asidi Leingakki yathang induna school hangkide amso class tawkide adumapo angang sing na khangdaba yarukpa sing tathok tasin tawnanaba oja singdi adumak thorang tawraga leiba maramna angang khara di marak oja sing una balage Pawasin makatan hai Raven high school asidi Leingakki yathang indana Nalmagi ating bathamdingai dasu adum class thoba school ne mari lainaba authority ne miang changlak taraba aiduna agang sing adu school karakbada uniform se an kide makoi gi school gi I card ti adum jalalaga numit khuding school kahalle harba school ani asida ki agang sing asi COVID-19 ge laijat lawnak pani ana lawayai adobo karamba bhai sangdagi positive lor khibano haibadudi mari lainaba authority na khangba gamdre Mafam madudagi fangba pau amagi matungi ngasi district health authority ngasi orphan home aduda chatuna ba fambadoge fibam yangsinkre covid positive orakiba Maheiroi taraga taret aduna tokhaiba block amada quarantine tawduna thamkre aduga covid test tawbata negative orakraba Maheiroi sing aduna atopa block amada thamkre makatana contact tracing tawbu oina lakle baning thawka bar meter Raven high school gi Maheiroi sing ambasong oja sing paktukna test tawgani aire Maraga sida haukiba pung kunmari da COVID positive orakiba mi humpudrani pan adugi manungda Impal West dagi kontra Impal East dagi kulhomdoi yaure adumokpa Jiriba district Kamjong Kangpokpi none Pharsol Tamenglong amasung Tengnopal district ki oina di positive oiba mi ama fobo thorakide positive orakiba humpudrani pan asi hapsilaba tungda state asi ki oina punam yoi lagamari sing kunmari chahung kun nipan positive oikre positive oibagi sangcha marfudara tare daspek nipan ahum yaukre active case Sadrit homfuga mathoi da leire maka tarakpa atopa pau madana singkham da irang thokre tear gas ka padam yoni pan sokle Tawal district lilong singkham sing da SDO lilong na lusing tuna ngasi ayuk pungba per makaram tapa adwaida lam on balak pada mafam adugi singkhong da tariba miham ka mungna kre police na irang laksana na tear gas rubber bullet amadi mokpum ka pada panduna da piyama yauna miyaw ni panlo masok apan nangkre aduga jum taram ngarom na akay atoi nangkre Amaram dalam on bayaroi han irang haukiba tangbuna nungna tabla singkham kapui ki singda leiba jum ama akaya thoi nangki aire thawdok thongpam dagi phangpa paugi matung hinanga si ayu SDO lilong e Sislem bina lusing revenue staff ki team ama thawal district police ki team ama galoina na lilong singkham singi akoi da final demarcation ama tawraga masigi boundary da back jungke SDO lilong na sathar ki final back yung bagi thonga tu lilong singkham development organization ki member masuk singkhong adu da khundari ba mioi sida mafam asi
High Court case lairibani mafam masita final fag payaroi aina irang horokibani aire. Masing jam na bamyam aduna irang horokpadagi ngasiki demarcation aduna security oina lakiba Thawal District Police ki SP Additional SP amadi Impal West amasung East Kaksing Bisnupur District ki CDO usingna irang adu control tawna bahonake. Ado masing jam laba miyam aduna kahen irang sakalakpadagi Madubo control tawna tiar kias mokbo amasung rubber bulena chingba kaake. Tawdok adu da dupi ama yaw na miyo ni palom asoka panangke makoy singa du kudak tamanak nakpa hostel du pakatuna laikanake aire. Maragasi da Impal Zeri Lampida pungni fuganifan ki economic blockade haukre. Singkam ka vuikol da laiba zung karada miyoy karana nung thajilaktuna akaya toy thogan ki ba thawdok adu bachaning da phongdok tuna Joint Tribal Students Association JDS enagasi nung telpong mari da ki National Highway 37 Impal Zeri Lampi da pungni fuganifan ki economic blockade sa thakre. JDS egi secretary Masan Bau Thoimai na ai Singkam ka vuikol da kundariba masing jam sidraba jumthong khara asida lilong Singkam Maya Development Organization ki Meosin nung thomjilak tu amhanga ta thogan giba asi jamna lebak thibane. Thaudok asi da police na matam chana laksin da makhata ba pamda ba thaudok thokta ba honabi kibagi da Manipur police pathakale. Organization asina lo ba kutak paiduna chamjaraba kunja singi pathakta aki aknanga lakpasi matungda mukana thokta ba. Laingana miyang changga da bani thaudok asi da hakten na senari ba mara leiba miyojing pungkun mari ki manungda faatona logi oibe sarak pi da bani. Asigumba thaudok asi da tungda Hena chawbu wathok oilakani maramasina wathok oriba mafam masida Manipur Police Outpost ama athoba matamda sabi gedabane masida sunatara singkham kulgi akoibada phansing khabina lam kopsilakpa singdagi ngakthokna balenga na sinbi gedabane masing jam chatraba musing asibung hak sanbina balenga na security force marang kaina thambi gedabane loidna ngasi gi thodok atu amagata thokraba jamsing adugi compensation chawla bagi manu telekang na pi gedabane association asina taliba demand sing asi thabak to ondok triba pawba amade khul asida pamtaba thodok amu khana thogaloi aina legangna aiba sarul pidrabadi pungni fugani pangi national highway economic blockade ka khongjin mapung phana chathagani masida highway asigi nake ta khundariba khul singna mafung phana sakut piyo loina highway asida cheliba truck singna su blockade asibo sakut pituna pungni fugani pangi sentha lepiyo aire Nagalabaromda All Manipur Muslim Students Organization amsogi president ayub sana thadorpa cherolamana ai ngasi pung mapal rom tarapade state ki hen police force thajilaktuna lilong singkam ki court case lairiba mafam amada police outpost sana da hodarpa si akan bamong da condemn tawe thawdogas da singkam kapuiga lilong ki miyam ka khothona kibal laide police na namfu avuda fencing wall tawna da honarakpadagi miyam avuda police ki marakta khothona kibane police na maram laitana tear gas caption bada yung camera su akaya to yauki loina na miyoi tara hena asokaban nangki asigumba police na miseng bekai naiba thong sa tharpasi yamna lebak thibane mapam masi kumja lising amaga sapan hofugan pan ki patam dagi Safeguard Minister Oramba Palesur Frasana Mayek Seng order Tolamba Lake Rabane. Order to be Matu in the Sinkham Hilgi Ladiba Apunba area hectare 9.56 as a Marunda 1.96 Tambuk Sinkham Kapu Kulgilamne. Lemoriba hectare Nifalom as an estate land Wigadabani Anapali Haribo order Asibutung Oinamblaga Komza Lissingani Taraganito the Sinkham Kapu Kuldagi ASDU in a Purba Gold Gofal Zonamaki ASDU Obagimatic Magam Sinarga estate land Amabo. Pada pisilambani masidagi wathok lakpadagi mafamasi kota case lairibani haire serula sina makata na hai yenariba asiba mari leina pasina kumna naina biraga marik sumna demarcation tawiyu makata na legakna miyamgi jai fana ba paikhalakba khongthangda amsona mafung fana sawat kane aduba Joint Tribal Students Association na mari leina bu wafung kya pusinduna lilonge miyambulan wanarba honaba si lebak thibane tamelongda ledibu organization amana lilong singkham area ki maramda Kali sukhang kada banate mirol kya gi mamang dagi lebinar klaba lilong gi miyam na singkham kabui kol gi sininaw singge thaboi sokpu jaba thabak taw ki balaitri aire wathoga sigamari leidana JTS ena National Highway 37 da economic blockade chathriba simaram chade wathok masa asina maram oraga Manipur miyam pumba awa pina na bahona basi yamna leibak thibane marmasida legak na athubada miyang changbi da mafam asigi puari naina biraga athoba matamda waroisin purakna bahona bi anasu serol sina makata na aire Makatarakpa atop pau amatana Manipur da laktok taba load shedding lairabra singnare Imphal City manung jawdana greater Imphal gi area sing amasung atopa district sing da laktok taba load shedding gi thausil amasat naravra habagi wang camera consumer sing na angdarakle Kongman electricity info animing ton ba WhatsApp group amatana bit kuding gi on load shedding laibagi e pau sing thadorage
हर WhatsApp group asi electricity department ki thami sing khak natana feeder asi ki manung dalaiba masang oi bamyo camera yawi mangchau ta mai lak loi daba amsang bai yaki daba gi semna ba bukat ba gi khwadi gi fara WhatsApp group asi da namit kuding ki lot sing lei aiduna mai ge dagi mai mut ka daba mafam sing mangchau ta lak thorage hidam asi ki matang da thajaba yaba mafam dagi fangba pauna ai manipur khak ta na ta leba asi gi mafam pun bukta hauji electric mafung phana phangba gam daba gi awaba mayok nare awaba si manipur da so dum langli maram di state asina senari ba electricity asi mapal lam dagi mangjau na dalai rakam yam da fangali bani mafal lam gi mai futhok pasing aduna mai futhok pagi sang antar pagi manipur da su mai gi awaba hena mayok narage lokdak pa su ising ningthi na nuai tana ising ningthi nuai da lei tabram param ordu pi awar gi matam da mapung phaba generation lei jaraga su atai matam sing dadi araiba tarvain suna ungde marmaduna state na fangliba mai mekot khara sikona na bagda bakta sindok sinjin tawta bayarakte madona maram orga feeder singda nongmada ayuk amasong nongthil da pung amam bai mat phaki fiba mama mayok narage state asina ma walam dagi bai leiba adum yai tawbadadi ma pandagi bai leirubada unit amadulpa taragi matak tapi aduga ekoi gi consumer sing da jon badan lupa manga yaude marmaduna hen basan pamadu MSPDC ilna pubangam loi dabana mai leiba gi wafam hasi hawjak maki oina pambai leitre Pigawar matam da may mekawat chani mathaw tari basi kona raba sin bada apan balaire accident da amasire Kangpokpi police station gi manung chandalaiba S Moldov dagi national highway tarakpa lambi da ngasini bidang waram pung taruklom tarakpa da kar ama masa mathan ta accident thokbada nabi masire amasung driver ga atopa nabi amaga fibam luna chok tunin palge Rajbedi city to pukalok tuna lekhandare lekhedraba nabi adu ki maming sarmila borzen sahi kolhomdoi surabi nabi ne Masagi sendok chana daba lanthom lebagi Odisha officer ama fagre Odisha Vigilance na jumsaka chramita Odisha State Police Housing and Welfare Corporation OVSWC Deputy Director adu maki sendok chana daba movable amas immovable gi mathom sing lepsen bagi damak fagre Masida Odisha Vigilance ki puari da thengna ki ba khwadi gi jamba sendok chana dana lepsen ba mathom sing ni aina Vigilance Agency adun aige Parab officer adu Pratap Samal Kawi Mahakamasuk Mahakinupi Sasmita ki matakta Prevention of Corruption AK section kya ki makhada kesam balakot kre Aribada content singa siki marui ba pau khara asiba pau damjariba Manipur local news YouTube channel labadi Facebook page asidagi yangbiri ba punama pathaga sari channel asina tamda kanarabadi subscribe to video subscribe to bir malena like and share to sukawi ko duplambak po amukana thaga sari